आकाशवाणी इम्फाल Ngangbam Nganthoi पाव पाजरी अहानबदा मरुइबा पाव मुख्यमंत्री नोंथोमम बिरेना हाइरी मगुन लेबा IT प्रोफेशनल सिंह पुथोक्तुना राज्य सिगी ह्यूमन रिसोर्स की थाक वांखटहनबा सरकारना होनरी मणिपुरना लौसिलबा शिलोंगी मणिपुर राजबारी सेमजिन साजिनबा हौरे हाइना मुख्यमंत्री हाइरी प्रधानमंत्री नरेंद्र मोदी ना पुणे मनाकी देहुदा ngasi नुमियुंगबा मतुंगदा जगत गुरु श्री सांत तुकाराम महाराज शिला मंदिर संगागनी अमसुंग लेबाग असिगी मफम खरदा कोविड की अनौबा केस की मसिंग हेंगलगलिबा सिगी येंगलगा लैना असिदगी ngakthongnaba chana kanglonsing mapung phana ngaknaba केंद्र की हक्सेल मंत्री मनसुख मंदावियाना अपील तौरी मुख्यमंत्री नोंथोमम बिरेना हाइरी मगुन लेबा IT प्रोफेशनल सिंह पुथोक्तुना राज्य सिगी ह्यूमन रिसोर्स की थाक वांखटहनबा सरकारना होनरी इम्फाल द लेबा मुख्यमंत्री की ऑफिस द राज्य सरकार की इन्फॉर्मेशन टेक्नोलॉजी डिपार्टमेंट अमसुंग ICL टेक्नोलॉजीज की मरकता IT इंडस्ट्री द मगुन लेबा हिथोइ सिंथोरबा ह्यूमन रिसोर्सिंग हेना पुथोकपा ngamnabagi pandamda ngarang yana che ama sahi taunakre tungda मुख्यमंत्री ना हाई कंपनी असिगा राज्य की इन्फॉर्मेशन टेक्नोलॉजी विभाग ना पुन्ना टेक बी कौबा थौरांग अमा पाइखटमिनरगनी मसिना क्लास 12 लोइरबा महिरोइसिंगदा सही अमगी ओइना ट्रेनिंग पिगनी ट्रेनिंग लोइरबा महिरोइसिंगबु कंपनी असिदा थबक पिनबगी खुदोंचाबसु याउरी हाइरिबा मतम असिमक्तदा महिरोइसिंग अदुना अतोपा यूनिवर्सिटी सिंगदा अवांग बथाकी महि तंबगी अयाबसु पिरि हाइना मुख्यमंत्री मखाताना फोंदोखी मुख्यमंत्री नोंथोमम बिरेना हाइरी महाराज बोधचंद्रना सिजिनरंबा शिलोंगदा लेरिबा मणिपुर राजबारी असि अैखोगी पुवारीगा थादोंनबा याद्रबा मफम अमनी मेघालय सरकार का हंजन हंजन वारी सानरबा मतुंगदा हाइरिबा मफम असि अमुक हना मणिपुर की ओइना लौसिनबदा याबा पिरकले सोशल मीडिया दा थाकटपा वारोलमदा श्री बिरेना हाई मणिपुर राजबारी असि हाना लेरमलिबा मसक मवोंग अदु काइहंदना नौना सेमजिनबगी थबक चथबा हौरे सेमजिन साजिनबगी थबक तौरिबा मरी लेनबा डिपार्टमेंट अमसुंग आर्किटेक्ट सिंगना सेमजिन साजिनबगी मरिक चुंबा रिपोर्ट अमंगरांग मुख्यमंत्री दा पिसिलखरे ICAR की कोल वाटर फिशरीज रिसर्च की डायरेक्टर प्रमोद कुमार पांडे ना राज्य से दंगा की पोथोक हेंगरहनबा ICAR ना पीबा याबा मतेंग पुनमक पीगनी हाइबगी थाजबा फोंदोरखरे महांगना मुख्यमंत्री नोंथोमम बिरेन सिंह उनदुना राज्य से द एक्वाकल्चर अमसुंग PC कल्चर हेना साउखरहनबगी मतंगदसु वाखनखी प्रधानमंत्री नरेंद्र मोदी ना डिपार्टमेंट सिंह अमसुंग मंत्रालय पुनमकते ह्यूमन रिसोर्सेस की अवार्ड पलैरिबा सिंह अदु यंगसिनखरे प्रधानमंत्री ऑफिस की पाउना हाई लाखलिबा सही अमा मखाय असिगी मनुंगदा मिशन मोता मियोय लाख 10 सरकार न थबक हामनबा श्री मोदी न खंगहनखरे ताबिरिबा पावसे आकाशवाणी इम्फाल दगिने प्रधानमंत्री नरेंद्र मोदी ना पुणे मनाकी देहुदा ngasi नुमित युंगबा मतुंगदा जगत गुरु श्री सांत तुकाराम महाराज शिला मंदिर संगागनी ऐतिहासिक ओइरबा शहर दुदा महांगना तोंगान तोंगानबा थौरम क्यादा सुसरुग यागनी पुणे मनाक्ता लेबा देहु असि मियामना सखंगनरबा कवि अमदि भगवान विठाल की इराट पूजा पुनिंग लुपसबा जगत गुरु सांत तुकाराम महाराज ना 13 सुब सही सादा सेंगलब लाइफम अमा ओहेनखी हंदकी असिना प्रधानमंत्री की इहान हनबा देहु शहर की खोंगचटनी श्री मोदी ना इहान हनबदा मफम अदुगी लाइसंगदा चतुना विठाल अमसुंग रुकमणी की मफमदा खुरुमजगनी मदुगी तुंगदा शिला मंदिर संगाबगी मपुंगोइबा थौरम पांगथोकनी लाइसंगी ट्रस्टी सिंगना प्रधानमंत्री बु ओकपगी थौरम अमसु पांगथोकनी प्रधानमंत्री ने देहुदा लाई खुरुंबा लाकपा मियोय लिसिंग क्यादा वा nganggani मदुगी तुंगदा महाक मुंबई दा चटकनी मुंबई की बंद्रा कुर्ला कॉम्प्लेक्स दा प्रधानमंत्री ना द्वि शताब्दी महोत्सव हाइना सुखंगनबा मुंबई समाचार की सही चनी सुरकपगी पालन थौरम दा सरुक यागनी केंद्र की हक्सेल मंत्री डॉक्टर मनसुख मंदावियाना हाइरी लेबाग असिदा हौजिक कोविड की लैना लैरी मांगना हाई राज्य खरदा हौजिक कोविड की अनोबा केस की मसिंग हेंगलकली मांगना हाई असिगुमा मतम असिदा अखोइना कोविड की सना कांगलोनसिंग मास्क उप्पा फिजिकल डिस्टेंस थंबना चिंगबा यावना कोविड तगी ngakthoknaba नियम सिंग कावरोइदबनी वीडियो कॉन्फ्रेंसिंग की खुथांगदा पांगथोकिबा वैक्सीन कापगी थौरम हर घर दस्तक 2.0 कैंपेन के यामना खुमांग चौक्सिनबा ngamlabage हाइबदु यंगसिनबा राज्य सिंह अमसुंग यूनियन टेरिटोरी सिंह की हक्सेल मंत्री सिंह अमदी मकोक थोंबा ऑफिशियल सिंह पुनः पांगथोकिबा मिफमदा डॉक्टर मंदावियाना लेबाग असिगी राज्य अमदी जिला खरदा कोविड पॉजिटिव ओइबगी मसिंग हेंगलकलिबा सिगी यंगलगा राज्य सिंह अमदी यूनियन टेरिटोरी सिंह हिरम असिदा खनबा मियंग चंगबगा लोइनना लेबाग असिदा नारकलिबा म्यूटेंट नत्रगा वेरिएंट सिंह मसक खंगदोकनबगी दमक जीनोम सीक्वेंसिंग दा
ꯃꯤꯠꯌꯦꯡ ꯊꯝꯅꯕꯁꯨ ꯍꯥꯏꯈꯤ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯇꯦꯁ, ꯇ꯭ꯔꯦꯛ, ꯇ꯭ꯔꯤꯠ, ꯚꯦꯛꯁꯤꯅꯦꯁꯟ ꯑꯃꯁꯨꯡ ꯀꯣꯚꯤꯗꯀꯤ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯤꯍꯦꯕꯤꯌꯔ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯅ ꯆꯠꯄꯒꯤ ꯊꯧꯑꯣꯡ ꯃꯈꯥ ꯆꯠꯊꯈꯤꯒꯗꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯗꯣꯁ ꯀꯣꯇꯤ 135,17,000,000ꯒꯤ ꯃꯊꯛꯇ ꯀꯥꯞꯈ꯭ꯔꯦ꯫ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯕꯨ ꯃꯈꯥ ꯇꯥꯅ ꯃꯆꯤꯜ ꯍꯪꯅꯕ ꯉꯁꯤ ꯑꯌꯨꯛ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯐꯤꯁꯇ ꯀꯧꯈꯠꯈ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯅꯦꯁꯅꯦꯜ ꯍꯦꯔꯥꯜꯗ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯄꯨꯡ 10 ꯔꯣꯝ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤꯕꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯀꯃꯔꯁ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤ ꯃꯟꯇ꯭ꯔꯤ ꯄꯤꯌꯨꯁ ꯒꯣꯌꯦꯜꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯋꯥꯔꯜꯗ ꯐꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯝꯕ ꯆꯤꯟꯖꯥꯛꯁꯤꯡ ꯄꯤꯕꯗ ꯑꯊꯤꯡꯕ ꯊꯝꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯖꯤꯅꯦꯚꯥꯗ ꯄꯥꯡꯊꯣꯛꯄ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯤꯐꯝꯗ ꯃꯟꯇ꯭ꯔꯤꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯆꯥꯕ ꯐꯪꯗꯕꯒꯤ ꯁꯃꯁ꯭ꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯣꯛꯍꯟꯕ ꯉꯝꯅꯕ ꯄꯥꯝꯕꯩ ꯄꯨꯊꯣꯛꯅꯕꯁꯨ ꯇꯛꯁꯤꯟꯈꯤ꯫ ꯆꯥꯎꯈꯠꯂꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯁ꯭ꯋꯥꯔꯊ ꯌꯦꯡꯅ ꯊꯕꯛ ꯇꯧꯅꯕꯒꯤ ꯋꯥꯐꯝꯁꯨ ꯚꯥꯔꯠꯅ ꯃꯤꯐꯝ ꯑꯗꯨꯗ ꯄꯨꯈꯠꯈꯤ꯫ WTOꯒꯤ 12ꯁꯨꯕ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯚꯥꯔꯠꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯥꯎꯔꯤꯕ ಶ್ರೀ ꯒꯣꯌꯦꯜꯅ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄ, ꯃꯤꯌꯥꯝꯒꯤ ꯆꯤꯟꯖꯥꯛ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯦꯟꯗ꯭ꯔꯅ ꯏ-ꯀꯃꯔꯁ ꯐꯨꯗ ꯕꯤꯖꯤꯅꯦꯁ ꯑꯣꯄꯔꯦꯇꯔꯁꯤꯡꯗ ꯄꯣꯠ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯅꯕꯒꯤ ꯄꯥꯝꯕꯩꯁꯤꯡ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ, ꯐꯨꯗ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯏ-ꯀꯃꯔꯁ ꯐꯨꯗ ꯕꯤꯖꯤꯅꯦꯁ ꯑꯣꯄꯔꯦꯇꯔꯁꯤꯡꯗ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖ, ꯄꯦꯀꯦꯖꯤꯡ ꯆꯥꯔꯖ, ꯇꯦꯛꯁꯀꯨꯝꯕ ꯆꯥꯔꯖꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯅꯕꯁꯨ ꯍꯥꯏꯔꯤ꯫ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯋꯤꯒꯤ ꯑꯃꯁꯨꯡ ꯖꯣꯃꯥꯇꯣꯒꯤ ꯅꯦꯁꯅꯦꯜ ꯀꯟꯖꯨꯃꯔ ꯍꯦꯜꯞꯂꯥꯏꯟ 1915ꯇ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯋꯥꯀꯠꯂꯛꯈꯤ꯫ ꯋꯥꯀꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕꯗꯤ ꯗꯤꯐꯦꯛ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯄꯤꯕ ꯑꯃꯗꯤ ꯊꯕꯛ ꯇꯧꯕꯗ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯗꯕꯒꯤ ꯊꯧꯑꯣꯡꯒ ꯃꯔꯤ ꯂꯩꯅꯩ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯗꯥꯛꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯁꯤꯡꯅ ꯍꯥꯏꯔꯤ ꯏ-ꯒꯕꯔꯅꯦꯟꯁ ꯁꯔꯚꯤꯁ ꯄꯤꯕꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯖꯝꯃꯨ ꯀꯥꯁꯃꯤꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯁꯤꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯖꯝꯃꯨ ꯀꯥꯁꯃꯤꯔꯅ ꯂꯨꯄꯥ ꯀꯣꯇꯤ 200 ꯔꯣꯝꯁꯨ ꯀꯟꯕ ꯉꯝꯂꯦ꯫ ꯍꯥꯟꯅꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯑꯅꯤ ꯖꯝꯃꯨ ꯑꯃꯗꯤ ꯁ꯭ꯔꯤꯅꯒꯔꯒꯤ ꯃꯔꯛꯇ ꯐꯥꯏꯜꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯆꯠꯂꯝꯕꯅꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯤꯐꯣꯔꯝꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯦꯝꯕ ꯅꯦꯁꯅꯦꯜ ꯏ-ꯒꯕꯔꯅꯦꯟꯁ ꯁꯔꯚꯤꯁ ꯗꯦꯂꯤꯚꯔꯤ ꯑꯦꯁꯦꯁꯃꯦꯟꯠꯀꯤ ꯔꯤꯄꯣꯔꯠꯀꯤ ꯑꯅꯤꯁꯨꯕ ꯑꯦꯗꯤꯁꯟ ꯄꯨꯊꯣꯛꯂꯗꯨꯅ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯃꯟꯇ꯭ꯔꯥꯂꯣꯏ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠ 19ꯅ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯠꯁꯤꯡꯒꯤ ꯗꯤꯖꯤꯇꯥꯏꯖꯦꯁꯟꯒ ꯂꯣꯏꯅꯅ ꯏ-ꯑꯣꯐꯤꯁ ꯚꯔꯖꯟ 7.0 ꯍꯥꯟꯅꯗꯒꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨꯒꯤ ꯁ꯭ꯔꯤꯅꯒꯔ ꯁꯤꯇꯤꯒꯤ ꯕꯦꯃꯤꯅꯥ ꯑꯦꯔꯤꯌꯥꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯄꯨꯂꯤꯁꯀ ꯈꯨꯠꯊꯣꯛꯅꯕꯗ ꯂꯁꯀꯔ-ꯏ-ꯇꯣꯏꯕꯒꯤ ꯇꯦꯔꯣꯔꯤꯁꯠ 2 ꯁꯤꯔꯦ꯫ ꯀꯥꯁꯃꯤꯔꯒꯤ ꯑꯥꯏ.ꯖꯤ.ꯄꯤ ꯕꯤꯖय ꯀꯨꯃꯥꯔꯒꯤ ꯄꯥꯎ ꯄꯜꯂꯗꯨꯅ ꯄꯨꯂꯤꯁꯅ ꯇ꯭ꯋꯤꯇꯔꯗ ꯊꯥꯒꯠꯄ ꯋꯥꯔꯣꯜꯗ ꯍꯥꯏ ꯁꯤꯔꯕ ꯇꯦꯔꯣꯔꯤꯁꯠ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯩꯁꯂꯥꯕꯥꯗꯇ ꯂꯩꯕ ꯑꯕꯗꯨꯜꯂꯥ ꯒꯧꯖꯔꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯑꯇꯣꯞꯄ ꯑꯗꯨꯅ ꯑꯅꯟꯇꯅꯥꯒ ꯖꯤꯂꯥꯒꯤ ꯄꯍꯜꯒꯥꯝꯗꯒꯤ ꯑꯥꯗꯤꯜ ꯍꯨꯁꯦꯟ ꯃꯤꯔꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯚꯥꯔꯠꯀꯤ ꯍꯥꯏ ꯀꯃꯤꯁꯅꯔ ꯕꯤꯀ꯭ꯔꯝ ꯗꯣꯔꯥꯏꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯤ ꯁ꯭ꯇꯥꯔꯠ-ꯑꯞꯁ, ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ, ꯏꯟꯇꯔꯑꯣꯄꯔꯦꯕꯜ ꯗꯤꯖꯤꯇꯦꯜ ꯄꯦꯃꯦꯟꯠ ꯁꯤꯁꯇꯦꯝ (IDPS)ꯒꯨꯝꯕ ꯂꯝꯁꯤꯡꯗ ꯚꯥꯔꯠ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯍꯜꯂꯒꯅꯤ꯫ ꯃꯍꯥꯛꯅ ICT ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯖꯨꯅꯥꯏꯗ ꯑꯍꯃꯗ ꯄꯥꯂꯛꯀ ꯉꯔꯥꯡ ꯙꯥꯀꯥꯗ ꯎꯅꯗꯨꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯍꯥꯏ-ꯇꯦꯛ ꯄꯥꯔꯛ ꯁꯦꯝꯒꯠꯄ ꯑꯃꯗꯤ ꯑꯇꯩ ICTꯒ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈꯤ꯫ ꯑꯍꯃꯗ ꯄꯥꯂꯛꯅ ꯍꯥꯏ IDPS ꯆꯠꯅꯍꯟꯅꯕ ꯄ꯭ꯔꯁꯇꯥꯕ ꯑꯗꯨ ꯍꯥꯟꯅꯅ ꯄ꯭ꯂꯥꯅꯤꯡ ꯃꯟꯇ꯭ꯔꯥꯂꯣꯏꯗ ꯊꯥꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯔꯤ ꯃꯒꯨꯟ ꯂꯩꯕ IT ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯀꯤ ꯊꯥꯛ ꯋꯥꯡꯈꯠꯍꯟꯅꯕ ꯁꯔꯀꯥꯔꯅ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯄꯨꯔꯅ ꯂꯧꯁꯤꯜꯂꯕ ꯁꯤꯂꯣꯡꯒꯤ ꯃꯅꯤꯄꯨꯔ ꯔꯥꯖꯕꯥꯔꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯧꯔꯦ ꯍꯥꯏꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯨꯅꯦ ꯃꯅꯥꯛꯀꯤ ꯗꯦꯍꯨꯗ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯖꯒꯠꯒꯨꯔꯨ ꯁ꯭ꯔꯤ ꯁꯥꯟꯇ ꯇꯨꯀꯥꯔꯥꯝ ꯃꯍꯥꯔꯥꯖ ꯁꯤꯂꯥ ꯃꯟꯗꯤꯔ ꯁꯪꯒꯥꯒꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯔꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁꯀꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯅꯕ ꯀꯦꯟꯗ꯭ꯔꯒꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯃꯟꯁꯨꯈ ꯃꯟꯗꯥꯕꯤꯌꯥꯅ ꯑꯥꯄꯤꯜ ꯇꯧꯔꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫